Adom nongmagi masturbation amungtang warsu tahudragadi wakhal leitapung khangdaba adomgi nongmagi punsidu mapung phadrabuida khanjaba dum mamidara nungtigi Bollywood Hollywood film yeng nangdragasu akampet video di minute 10 kuntang oira faw phambi kapthrok trifaw sungsoi soidani yengan mamidadura kaithilani khangde lambi sorokani khangde masang matong phajabi natraga pibam boyos kitang noi pin binupi am hek uba matamda henjana safukan bahaktina ningmagi natraga masturbation tongni apamana thumalakpanu pasing yaubibra yum yorpaga ngasagi pibam boyos tubuning singduna nasabo pelhanjabra yumda nathante ngaibaga masturbation tongni apamba sekta polakbra nungsinungon lambi da khongdabdaso nungsinaba hakta fafadringai sex kamari lena bawri singtabo hena pamjana sajaningbra Harib sing sa adom na thokpo ragadi ngasigi video sa adom gidamak semakpani khanbiba yare hypersexual disorder haibse karino video hodringai sida sida hidak amana kutol dam jauge sigi hairagi supplement asigi maming sida hidak makti kaude masagi maming lejai adubo masiwek sinarubusina masamasagi anabasing even doctor sinsindani yang da fatrava aru leina kyadagi fomitrangi matogum paglapudagi magi maming si seasonary bamyam noina leina chamag nipan konbangam masi de rak hainoina tholakhibane Prakriti ki sakti da chit pathajab thamliba Phytolab company na puthokpiriba plant stem cell based to sidi raksigi maming essence care kawe masi season na khoi cells na hoi thonduna nauna sakti pisinduna lura leina tina kya dagi mitrangi matogum phaglak pangame aise service ki stage 3B ne na confirm oi bane last stage factor khangaga aise 27 da Mumbai le chatle hoi remove to ba yara ga di initial stage di phai adu bo ai ki sidari moi gi data no sudum hayen aina sudum net da yeng matam da stage 3B se lifespan se amon da haga 5 under 5 year ne khoi la ton sina dum khange du ga ta seng na haga ai sigum bagi sida suta thaja deba cancer bu kai no mi na yeng na ri ba ki da scientist fauna ba ta puthok ba ngamdra ba sibu kai su pharoi da lai yeng re yare dum lai jara sono nai thawa kem sabi deba da challe challa da su kai ta school sida ta ko khol pa ngamda ba si gi sa ro matung da gi di ai se pangan yang ka lai ba maram se ngasai mayam da su hai bi gre ba ai gi si ba sel mayam da loi ma improve to ro pa ja ni ai gi hida tha gi ba da gi radiation to gi ba mayam da apa ba sel mayam si gi ba mayam da adu do si sa ga regenerate to ro pa du na maram moi ra ga ai se pangan yang ka le adagi ni sa ba thak pa yam ja hu si de hida haina thuina maming celebration scare bu pami bisingna screen da hapsari bi numbers ta pau phobiro Phytolab companies da work to win misil naw sing yobira so numbers ta gi akupa marul khangbio hypersexual disorder haibasi pukning da taw haina thousand ba masa ma yauna haktina ningbagi penai da ba pa ma pokpad gumba makhalgi onthokpa wakhalina bugum longne 2010 American Psychiatric Association na mioy ama hypersexual disorder natraga sex ta laisu bagi yanawas na nale khangdok da tengbang na ba haiduna layong ingit khramiam da khangalakhi chaithuraki Adom su sex ta laisu ba hypersexual disorder se loina da hingle ba mioy ama khangdok sanaba hypersexual disorder gi maroi ba ingit layong manga sikhangmina se crime ta rudringai thoning da thotokna mingcha thilaptringai doctor tana hunaba Number 1 Kara hena masturbation tawba Kara me henjana masturbation tawba haibase asi sex laisu ra hevagi yam common noiba made ngantana so thurpa layong ne ingine Psyche central na thadorpa warol magi matungina masturbation tawba haibasna masna dongi punsigi samsam sarba mo oiduna dumlai saraba masna dongi nongmi tawdawa thabak tharom singda apan ba kai bam ta pirak tragade masturbation ga mari lena na dom mi pani ngai leite problem leite haina phungdoe Adu hypersexual disorder loina duni hingiba miyosingde yurai chugomina wakhal nungai baisu wakhal wa baisu yudra pangtai ta taina bugum makhona masturbation se taina galle masturbation tawna bai maram thiduna ta lei haibane nomagi masturbation amutang orsu ta hona bo hona ba haibase moigi diam tangai phada bu mathaw mugum bane Number 2 sex ta pumun mullabugum lupsaba obsession with sex Hypersexual disorder loina liba mioising ayama matamda haktina baga mari lena ba wakhal gi dalan sagatuna phi thongdab singi monrung da taoduna legalle moi gi bhavna sagat pangam bagi sakti sei mawakhalda mi phane phajum thon barom doina sizna galle American clinical psychologist Dr. Steven Son of Hongdorpuda hypersexual disorder loina duri hingiba mioising se masana masabu mara lairaba misra amakum he phaujaba adai depression haina khangnariba wakhal pangwa ta wasinba karigum mama ta bil leslakta basifau mood disorders bau narpiyai hairi
Number 3. Frequent engaging in paraphilias. Sex da lai surubasing se makoi si paraphilias haidi miyoi khunai ni accept tawna daba engine kama makhla ki lonja chajat jat kale moigi wakhalda mayam da phone daba abnormal oiba mong amada khwaini cham cham ni longna daba phibam tanpham amadu se haktin ningba natraga masturbation tawnim gi apam basi khangpok poksilakba adai thawai pandaba posing da fao sexual raga sagat kale Paraphilia hari basi manungda miyoi khunai na saram sani haigedaba hangoi tukachingai warbatgumba sajat amjat kya yaure exhibitionism voyeurism sadomasochism amadi pedophilia asina jingma sajat singne exhibitionism haibase psychology today gi matungina miyoi amana magi lanai hakchang suruk sing sakhangdaba mi amada laptakna boiro nakna boiro thawaina una da bosla pasum tukachingai warba sajat sibu khangnai voyeurism haribsin lona thumna fran bagum mina mapi thongda leiba aho badai loni yengba masagi kadama phi komna leiba mi bu loni yengduna masabu pelhanjaba masturbation tawba sigum akam hran chaja singasbu khangnai sadomasochism haibsna haktinam da mingonda awachaina piraga natraga masa chaina phawjaraga penjaba maklagi sajara sibu khangnai aroi da pedophilia haribsna nauri bangang singda nataba saja chaningbagi ihul phawba dubune adom sex addict amo ori haibagi mari subu ingit tokthokpa lepthokpa ngamdaba Oh, I see Lori the go. I need to see Karahin Malay. Tatabo with a Kangna, Toktoku Leptopolis Sumamdava. Akampetki was Namara Muraga, Nangi Lai Suda, Nangi Tabin Kanga performance and the Kangna, Simdox about Toktopolis Sumamdava. Born video Yang Magid Abstar Hapada, Arim the Sel Mangale Kangna, Simdox about Toktoks of the Sumamdava Siso, Adom sex edic Amoy Havagi, a job in Amoy BI. Number 5. Magi girlfriend Natraga wife to go. Emotional connection Yaudan Haktin Rakba. Sex addiction say sexual partner masing yamningba yamganba amaga so panghak taktina ba pamduna leiba natraga lona masturbation tawduna leganbana magi girlfriend natraga wife do haktina ba matam dadi mathamosing emotional connection yauna sex tawbusi kya yaugande Damikan health center na phongdorpa warol amada nupa sex addiction na magi partner sex tawbusi magi girlfriend natraga wife tabu atopa kana gumi man khoida jabi nupi mani khalaga haktina ba phaw yawi haide Lusilapusda hygienic mofam de hypersexual disorder natraga sex addiction ase masi yam serious oiba disorder amane hozukan online da Akampetki mari lena ba masang bathum sing irai laina phangalapusna mar moiraga sex addict masing se masin nong gi sing saugum hengalagle kadigum badom so sex addict amo ire lawjaragade certified therapist ama tanana bona biya